Imphal Airport manakta bom pokhaigre. Ngase yuk pung 13:50 jangkhai mangarom taba matamda Imphal West District ki Singsamai Police Station na konba tidim lambi paringi Imphal Airport manake Territorial Army gi kep leidiwa malom awangi crematorium amagi manakta bom oigani hana singnaba posa ma pokhaigre thodo aduda sopana mata yaukide crematorium gi saruk kharde akai ato yaukre hade thodo adu thokraba matung police amadi army gi kanguna thodok thokhomda changsinduna yengsinbagi thabak sathakre kanana kari marang gi damak bom adu pokhai halam libono haiba huju phawgi oina chapchana khangba ngamdri hade Leiyeina thomduna mi ha lubagi mara leire laukthokre Sagolban tera lukram leiraktagi masagi sahi nifutaruk suraba soibam somorjet apokpa laikhitraba moirang ningthau soibam pradip allies ningthau kauba ama hatpagi case ka mari lenana mara leire hana session judge Imphal West na mara leire hana laukthokre soibam pradip kauba mioi ama hatkibaga mari lenana case adugi judgment asi sahi asigi July aroiba sayolda laukthoknaba court na thaurang taukhibani adu moinama court na lepkhiba matamda convict adu court karakhide mioi adu court laktabadagi court na mioi adugi mathakta haukiba sahi gi July 13 da warrant of arrest thoki mamang sahi gi December 18 da chathakiba hearing gi court ki proceeding da record tawrambagi matungina convict asi masagi yumda leiramde amasung mahak Guwahati da masala yengna bu chatki haina imung manungna phongdoraki haire court na piriba maram adu thajade amasung convict aduna masana atamdana court ki wafam adu thausadabani haina paladuna judgment adu tha tara hena chontharaga sahi asigi April 9 da convict adu puthorakpa ngaidana laukthokkibani haire case aduga mari lenana Lamphel Police Station da 2004 ge September 13 gi numidang pung 3 makharom tabada wakadama lakhe wakada dugi matungina numit aduda soibam pradip allies ning thobu soibam somorjit na soibam irabat kauba sagolban tera lukram leraktagi mioi amagi yumgi gate manakta Leiyeina makokta thongkhe maduda victim adu Rims Hospital da pukhalapagi lambi da laikhide haire convict adu numit adumakta da phagatki amasung investigating officer na convict adugi mathakta IPC Section 302 gi makhada charge se thangalakhe case adugi trial chathabada prosecution witness tarani thoi document tara amasung material exhibit ahum court pothoke amorom da convict na defense witness ani pothoke court na PP defense counsel na thamlak wafam tarba matung amasung case ki record sin yenglaba matung da prosecution na mioi adugi mathakta seriba maral adu achumbani haina utpagaloina na somorjitpu IPC ki section 302 gi makhada mi halubagi case ka mari lenana maral leire haina laukthoki bani haide Kangla sangom sang makha lekai mapada iril turel gi leirai namthakre haide Imphal East District ki Khurai Esigi manung chaliba Kangla sangom sang makha lekai mapada iril turel gi maning thangba turel torban gi saruk khara namthakre mafam adugi khunja khara na phongdorakpada mamang sahi ki September 13 gi lona bada turel gi ising imai khanghautana wangkhalakpadagi September 15 da turel gi longnambal da ising pathokhiba mafam ni haire mafam asi mamang sahi da thokiba ising isang matung da lebak haijinduna thon khraba mafam ni adubu mafam asida potchai puba gari sing satpana maram oiraga tapna turel longnambal se meter cham sangna fit mari rom luthana namthakibani haire turel torban sida potchai puba trakya suchalibani nongju tha laktringe da mari lenaba water resources department na miyeng sangduna athu matam da Jinduna miyamna thengnagadaba kudung thiba singdagi ngak thoknaba honabiyo mafam asida nantana mamangda ising pathokiba Kangla sangom sang mayai lekai awang lekai na singbadusu turel gi longnambal namthakiba mafam sing asi mari lenaba department na miyeng sangbiyo haina phongdorakhe Labor Department gi awat pa employees sing hapchinduna sinmi sing makeup thohalo haina phongdorakre Manipur gi sinmi miyam ki aiphonaba leiriba Labor Department lengak pariba singna biyeng changduna loisangsigi awat pa employees sing hapchinduna sinmi singbu makeup thohalo haina Valley and Hill Labor Union Group Manipur gi Publicity Secretary S Santi Kumar gi cherol amana phongdorakle Manipur gi hojik oiriba tangdulai tadaba phibam sida khwaidagi wariba si sinmi singni Manipur Building and Other Construction Workers Welfare Board ki makhada leiriba labor card pairiba sinmi singi hak matpiganu makhogi phangpham thokpa punamo matam chana pithokpiyo haina union chen makhata na phongdorakle Manipur dagi foreigner amasung illegal immigrants sing khandok laga halan khigadabani haina MP bimol na phongdokre
Manipur law kaina changsilakpa foreigners sing amasung illegal immigrants sing khandoklaga masagi maramda halankiba haibase constitution na piba hakne illegal immigrants sing khandokpa haibasina government asigi tawpham thokpa mathawni adubu labak thibade kumja 1951 da Manipur da NRC chana hankiba laite haina RTI ge khuthangda wahangi pakum oina pirakpasina miyamda chamnaba pohale haina Congress MP Dr. Angomsa bimol akojamna phongdokre wafamase ngarang palace compound leba MSFDF ki auditorium da All Manipur Bar Association ambana sinduna NRC ki matangda pangthokpa nomagi oba mega state level sensitization da athoba mitunglan oina saruk yaratuna MP na phongdokhibane haide Arunachal Pradesh ki tirap da chathakiba joint operation da NSCN ki kadar ahum phare hare Arunachal Pradesh police amasung Assam Rifles na status ki tirap district da garang chathakiba joint operation da NSCN ke niki sumi ki kadar ahum phare hare joint operation se akhanaba intelligence ki paw ama phangbadagi security force ki apodba temasina tirap district ki khonsa da leba wancho colony da chathakiba ne pharba kadar ahum adude wingon agan sahi kontra Zoni riba sahi kun mathoi amade Raja Peyu Khete sahi kutra kawe police ki maike digi phongdor ki bada kadar ahum ase wancho colony da leire habiga khanaba paw phangbadagi khonglai thuna Assam Rifles ki matenga loina na makhoibu phana ba operation jathakibane pharaba kadar ahum asidagi 7.65 mm ki pistol ani kapa yariba maru mapan mobile phone ahum sim card ahum GPRN ka marilinaba documents sing amadi lupa sangarongge belu oigadaba brown sugar phagapangam lahare Lebak Sintungna mobile emergency alert system changeng tawkhre Central Legak na Lebak Sintungna anoba emergency warning technology changeng tawboina mioi million kya gi mobile phone da high decibel alert haibadi makhon jamna hova emergency alert system changeng tawkhre Union Minister Jyotiraditya Scindiana cell broadcast alert system asi nganang launch tawduna changeng tawkhibane haiba system asi indigenous platform da design tawba amasung India gi disaster management amadi emergency communication framework pu hena mapagal kan kharana bu puthorki ba system amane system asi Center for Development of Telematics na National Disaster Management Authority ga khusamnaduna develop tawbani lebak sing tuna pangthokiba system changeng tawbadu da mier kya gi mobile phone da emergency alert oina makhol hauna notification lakhibaga loina mobile phone sing adu vibrate tawki hare Kha Lebanon da Israel ki air strike da mi tare sikhre Israel amasung Lebanon ki marakta ceasefire lerabasu Lebanon da base toba terrorist group Hezbollah ki mathakta Israel na khud thaba toktre Kha Lebanon da terrorist group asiki side singda akanba air strike toba da mi tare sikhre amasung atopa kya sokhre hana paw gi source na haide Iran ki proxy Hezbollah ki position sing thugai na bagidamak Israeli military na Kha Lebanon da leba khungang mapandagi missing Chanthok naba na hona na warning tawkhrabane matungda akanba air strike tu tawkhibane haidi Lebanon ki sarkar na chalaiba National News Agency ki report matungina ka phar dazal khungang da Israeli force na car amade attack tawbuda mioi ani siki amasung lawaije khungang da yum amada attack tawbuda mi ahum siki haidi Sukin khungang da su air strike ki thodokta mi ani siki haina NNA na report tawki haidi 2023 ki May 3 de ki horokiba Manipur ge Irang na ngasi sahi ahum pharakpaga marilena na ngasi nambolda miyamna kuki narco terrorist sing thengnaba ngamdaba government pham thadokadabane haiba kholau ki alauduna miyam ki rally ama chatkre Manipur ki saknaraba singer Arvind Soibamna ngasi athauba thaubi singi maphamda haikal lekat tamba yaubagi photo social media singda thaganarakle